Manipur Meeyamgi Leingak Wahang Hangba ki Khongchat state asigi tampa ki tongan ba mafam dagi mioi lising kiana sarugya aduna changchin kre India government na Manipur da chathariba proxy war asi Manipur Leingak na thauna laina levan nanaba taksin ngamlaroidra Manipur dagi narco terrorism muthatlaroidra Manipur Leingak na Drong Laubi amasung TM kasom mihata sena terrorist sing faduna justice fangalaroidra misam hat kiba CRPF personnel sing matakta action laukhatlaroidra IDP singbu mayung hanjil bagi thabak laukhatlaroidra Manipur Leingak na Manipur government na su abrogate tawraroidra haiba Wahang sing chief minister da memorandum moina pishin ki Maikai khuding dagi chief minister banglo tamna lakiba Manipur Meeyam na Leingak ta Wahang Hangba Khongchat didim lambi amasung mayai lambi Maikai desu Meeyam hupna laki Khongchat loi singna kaisampat traffic point yorku matamda central yawn state force na thattu na thamki tungda Maikai yani digi lakiba Meeyam ga Manipur police ka wari sanaru matung didimam sung mayai lambi rom dagi lako Meeyam miut khara yanaba amagi makhada police ka loina na chief minister banglo tamna chatuna chief minister da memorandum bishilan ki Meeyam na lakiba Khongchat adu da Khongchat loi amadi security force ki marakta mukna bagi thaudok makha taraku matamda Toki